order thok laga thabak oina pangthok trabadi order thokriba adugi kanaba karisu leite madugi wahan thoksu leite maram aduna athuba matamda aikoi gi higher secondary sing asida aikoi gi leibam thokpa oja sing asi thabir akanda aikoi gi school sing asi mailosang sing asi chalaihan view kari guma thabir taba taragadi MSF na mailosang sing asi tamliba mairo sing punna kusam narakanda akan ba khongjang kaya sangsil akani haibasi miyam da pawdam jagadriba Sundar Kuman Vice President MSF Head Office Manipur Students Federation MSF na aikoi lairing thina tamsi haidana academy campaign ama hawdoktuna lakhi hariba campaign asigi manung channa aikoi hawkiba 2021 da higher secondary da upgrade tawkraba high school taraga mapan hawjina higher secondary oina onkhatkraba school sing asida aikoi yengsinba chatpagi thabak thoram ama aikoi ngarang dagi hawjagre adugi makha chathajarappu oina ngasi oina su aikoi MSF ki team ama khakna aikoi Imphal East ki manung dal leiba aikoi gi Eastern Ideal Higher Secondary School hariba mahilosang asidasu satsarui aduga loinana aikoi gi Kaching District ki manung channa leiba Wabagai Higher Secondary School hariba mahilosang asidasu yauksanjarui madugi makha tarakpada aikoi gi Yumnam Huidrom Higher Secondary School hariba mahilosang asidasu aikoi yauksanjarakpani asimasida MSF na haijaning badi aikoi 2021 da Higher Secondary amagi thak ta pukhatkhraba aikoi gi Eastern Ideal Higher Secondary School asi aikoi ngasi phawbada aikoi Higher Secondary School ama oina run tauramdaba haitare run tauramdaba aikoi MSF na thengnajare madu kari maramgi damakta aikoi run tautribano haibado aikoi ojasinga kumna phaminarkanda wari sanaba matamda aikoi gi lairiba school gi infrastructure mawo marin tadaba aduga loinana aikoi gi thabirakadaba aikoi gi lecturer posting haitare madu thabiraktabana maram orakanda aikoi Higher Secondary oina aikoi run taudabida school adu laibani haina ojana takbirai school adu da aikoi gi primary teacher aduga science graduate teacher arts graduate teacher punna oja taraga mathoi leirame LDC yaurakanda aduga aikoi gi tongan ba utilize oja kunga nipan amanga punna oja kontraga mapanna Eastern Ideal Higher Secondary School asida aikoi run tawbune aikoi thengnare jaraise aduga oja gi side gi thambirakpada aikoi gi thabam thokpa oja sing asi tharaktana aikoi Higher Secondary ama oina aikoi run tawbang ngamjaroi haidana aikoi oja head mistress aduna su aikoi adumaina takpirei aduga loinana aikoi makha chathajarakpada Wabagai Higher Secondary dasu aikoi na unajaba matamda aikoi gi Higher Secondary amagi leibam thokpa ojasing adu aikoi ngasi phawbada aikoi tharamde haitare ojasing adu tharaktabana maram oiraga aikoi gi mairosing da aduki matik chaithieng ama nangne haibasi aikoi ojasing gi mafam dagi su aikoi da pawdam birai masida aikoi na haijaning badi oja masida su aikoi oja kulum doina aikoi run tawrami primary teacher manga aduga science graduate teacher taruk arts graduate teacher mari aduga lecturer contract arts da oja ahum ama aduga best lecturer gi oina oja ani amaga aduga MTS ahum amaga hariba oja sing asina aikoi Wabagai Higher Secondary School aduga masida aikoi satra chaniga hudra gi mathakta school asi leiribani mafam asida so aikoi gi thabam thokpa oja sing tharaktaba aduga aikoi gi hantak chahi gi oina aikoi 16 February 2026 ta Manipur gi Education Age ki Commissioner masamakna aikoi gi 19 Higher Secondary School asida aikoi allocation post mayam ma thokiba laiki science stream da leiriba haidi magi subject sing haidi botany physics zoology aduga maths na chingba subject sing sida oja ani thaba aduga loinana arts stream dasu aikoi gi leiriba education geography pol science history tongan ba arts ki stream gi subject sing sida oja ani loinana aikoi gi English subject ki oina di oja mari allocation post oina order thokrabasu ngasi aikoi gi chaluba matamda hariba oja sing asi amata tharamna leiramasi yamna laibak thibani haina MSF na thamjage loinana aikoi gi Yumnam Huidrom Higher Secondary School asidasu aikoi gi oja kunga mari lei primary teacher da oja mapan aduga science graduate teacher da oja taruk arts graduate teacher da oja mapan namaga total da oja kun mari haitare aduga hariba oja kunga mari asinasu aikoi gi school asi aikoi gi chalaibadune aikoi na thengnajarise masida haijaning badi karino harakanda aikoi gi primary teacher na aduga science graduate teacher na arts graduate teacher na aikoi gi Higher Secondary gi mahirosing ji takpi tabibase masidi yamna laibak thibani aikoi na masida aikoi na oja sing asida takpa ngamoi haibagi wafam duna tongana thamgrakanda masagi leibam thokpa lecturer post makhaisina takadabani haidana government gi rules ama leijaraga su masigi rules ase aikoi chatnaramdre aduga Higher Secondary gi thak asida aikoi gi primary teacher aduga leiriba graduate teacher science graduate teacher arts graduate teacher sing asina chalaigadabani haiba anoba policy ama semkhiba leirabra masigi policy ama semkhiba leitaraga di aikoi gi lecturer post makhai lobagi mathau tadre masina adum
हायर सेकेंडरी से चलाइहनबिरो हाइबसे MSF की माइकैदगी थमजगे अदुगा हारिबा मफम असिदसु अखोय चप मानना हायर सेकेंडरी 15 दा अखोय एलोकेशन पोस्ट थोपगी मतुंगिना सब्जेक्ट की मतुंगिना ओजा अनि अनि थारकदबदो मफम असिदसु अखोय अमत थारमदबगी ममी अदुनी तारिबसे मसी यामना लाइबक थिबनी मसी गवर्नमेंटना leiba अखोगी महिरोसिंग मणिपुरगी अखोगी लेंगाकी महिलोसंसिंग तमलिबा महिरोसिंग अचौब नमथाक अमा तौबनी हाइदना MSF ना लौजगनी हाइदना थमजगे अदुगा गवर्नमेंट की अनौब पॉलिसी अमा ओइना मसी सेंब ओइतारगदी मियाम खंगना अनौब पॉलिसी अदु मयाम दा खंगनबिउ हाइबा वफम मसीसु थमजगे तुंगी युम्बी ओइगदरिबा महिरोसिंग असिबु असिगुम्बा फिबम मसीदा थंबीबसे असिगुम्बा फिबम मसीदा थंबीबसे अखोगी तुंगदा अचौबा चैथिंग अमा अखोगी लमदम मसीदा सुसोय सोयदना लाकनी हाइबसी MSF ना थाजै मसीगी असोइबा लाकदरिबा चैथिंग असिगी टेकचाकना कनाना पुबीगदरिबनो हाइबसी मरी लेनाबसिंगी मफमदा MSF ना थमजरी लोइनाना अखोगी order oina thokragasu ngasi phawa thaba oina pangthok biramdaba aikogi chinga khutka manadaba lairiba aikogi education department gi mari lainaba mioi singasi MSF ki maikai dagi hainingai laitana angakpa ama phawe masi makhata bada masi tawiganu chinga khutka manana thaba oina pangthok yu haiba wafam masisu MSF ki maikai dagi thamjage order thoklaga thaba oina pangthok trabadi order thokriba adugi kanaba karisu laite madugi wahan thoksu laite maram aduna athuba matamda aikogi higher secondary singasida अखोई लेबम थोपा ओजासिंग असि थाबिरकांदा अखोई स्कूल सिंग असि महिलोसन सिंग असि चलाइहनबिउ करिगुम थाबिरतब तारगदी MSF ना महिलोसन सिंग असि तमलिबा महिरोसिंग पुन्ना खुसमनरकांदा अकनबा खोंजंग कया संगसिलकनी हाइबसि मरि लेनबसिंग मफमदा MSF की माइकैदगी थमजरी।